ꯃꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯒꯤ ꯋꯥꯔꯤ ꯇꯦꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ. ꯉꯁꯤꯁꯦ ꯑꯩ ꯋꯥꯔꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯑꯩꯒꯤ ꯚꯣꯀꯦꯜꯁꯦ ꯏꯐꯥ ꯐꯥꯖꯤꯟꯕꯒꯨꯝ ꯇꯧꯔꯦ. ꯋꯥꯔꯤꯁꯤ ꯄꯥꯕ ꯃꯇꯝꯗ ꯈꯣꯟꯖꯦꯜꯁꯤ ꯈꯣꯟꯁꯤ ꯈꯔ ꯆꯠꯄꯅ ꯑꯩ ꯁꯥꯡꯅ ꯄꯥꯕ ꯉꯝꯖꯗ꯭ꯔꯦ. ꯑꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯋꯥꯔꯤꯁꯤ ꯃꯇꯦꯛꯁꯤꯃꯛ ꯔꯦꯀꯣꯔꯗ ꯂꯧꯖꯕꯅꯤ. ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ. ꯅꯪꯇꯒꯤ ꯃꯪꯂꯥꯟꯅ ꯃꯄꯣꯛ ꯇꯔꯦꯠꯀꯤ ꯄꯨꯟꯁꯤ ꯋꯥꯔꯦꯡ ꯂꯦꯡꯒꯦ ꯈꯜꯂꯤꯕꯅꯤ. ꯑꯣꯏꯅꯗꯨꯅ ꯂꯦꯡꯒꯦ ꯅꯤꯡꯕꯅꯤ ꯃꯄꯣꯛ ꯈꯨꯗꯤꯡ ꯅꯥꯀꯥꯗ. ꯑꯗꯨꯕꯨ ꯆꯩꯅꯥ ꯑꯃꯇꯪꯗꯤ ꯈꯨꯗꯣꯜ ꯇꯝꯅꯤꯡꯂꯤ. ꯀꯔꯤ ꯀꯔꯝꯕ ꯆꯩꯅꯥꯕꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯂꯁꯤꯒꯦ ꯅꯨꯡꯁꯤꯕ. ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗꯅꯤ. ꯇꯧꯐꯝ ꯈꯪꯗꯕꯅ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅꯤ ꯃꯥꯁꯨ. ꯑꯗꯨꯕꯨ ꯒꯨꯒꯜ ꯑꯥꯔꯇꯤꯀꯜꯁꯤꯡꯒꯤ ꯔꯤꯁꯦꯟ ꯄꯣꯁꯇ ꯂꯩꯔꯝꯂꯤꯕ ꯄꯣꯁꯇꯨ ꯎꯕꯗ ꯂꯥꯏꯖ ꯏꯉꯉꯛꯂꯤ. ꯃꯦꯔꯥ ꯐꯦꯁꯇꯤꯚꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯔꯦꯟ ꯒꯦꯁ ꯈꯔ ꯂꯥꯛꯀꯗꯧꯔꯤꯕꯗꯣ ꯕ꯭ꯔꯤꯇꯤꯁ ꯑꯦꯝꯄꯥꯌꯔꯒꯤ ꯃꯦꯝꯕꯔ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨꯗꯅꯤ ꯂꯥꯏꯖꯅ ꯉꯛꯂꯤꯕ. ꯃꯤꯀꯨꯞꯁꯤꯗ ꯈꯜꯂꯛꯏ. ꯀꯔꯝ ꯊꯣꯛꯂꯝꯒꯕ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯐꯣꯟ ꯋꯥꯔꯤ ꯁꯥꯕꯗ ꯃꯩꯔꯥꯕꯅ ꯍꯥꯏꯈꯤꯕꯗꯣ. ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯋꯥꯐꯝꯁꯤ ꯃꯩꯔꯥꯕꯅ ꯈꯪꯗꯦ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ. ꯋꯥꯈꯜ ꯑꯃꯗ ꯆꯅꯩꯅꯗꯨꯅ ꯈꯜꯂꯝꯗ꯭ꯔꯦ. ꯈꯜꯂꯛꯄ ꯑꯃꯗ ꯁꯠ ꯂꯦꯞꯁꯤꯟꯗꯨꯅ ꯈꯨꯗꯛꯇ ꯂꯤꯌꯣꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ. ꯂꯤꯌꯣꯗꯤ ꯃꯐꯝꯗꯨꯗ ꯆꯠꯇꯦ. ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯣꯟꯅ ꯇꯥꯕ ꯄꯥꯎ ꯑꯗꯨꯗ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯕꯅꯤ. ꯆꯞ ꯂꯦꯞꯈ꯭ꯔꯦ ꯂꯥꯏꯖ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯄꯗ. ꯀꯣꯅꯨꯡꯗꯒꯤ ꯒꯥꯔꯗ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯤꯌꯣ ꯃꯁꯥꯅ ꯂꯥꯏꯖꯕꯨ ꯂꯧꯕ ꯂꯥꯛꯏ. ꯑꯅꯤꯗꯣ ꯑꯃꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯂꯥꯏꯖꯅ ꯑꯁꯨꯛ ꯂꯨꯕ ꯊꯕꯛꯁꯤꯕꯨ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯂꯧꯁꯤꯟꯕꯁꯤꯗꯤ ꯌꯥꯝ ꯍꯧꯅꯗꯕ ꯊꯧꯑꯣꯡꯅꯤ. ꯅꯣꯏ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯗꯣꯏꯔꯣ ꯁꯤ ꯌꯧꯔꯐꯥꯎ? ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ. ꯂꯤꯌꯣꯁꯨ ꯄꯦꯁꯦꯟꯖꯔ ꯁꯤꯠꯇꯨꯗ ꯐꯝꯂꯒ ꯃꯃꯥꯏꯗꯣ ꯇꯨꯡ ꯍꯥꯏꯐꯦꯠ ꯂꯩꯁꯤꯜꯂꯛꯂꯒ ꯈꯨꯝꯃꯤ. ꯁꯥꯎꯈꯤꯅꯨ ꯉꯥꯏꯈꯣ ꯁꯤꯖ. ꯅꯪꯅ ꯏꯁꯧ ꯂꯥꯡꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯆꯔꯥꯡꯅꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯔꯒ ꯏꯟꯖꯅ ꯅꯈꯣꯏ ꯄꯇꯤ ꯗꯦꯕꯇ ꯂꯥꯡꯉꯨ. ꯑꯃꯁꯨ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ. ꯅꯪ ꯑꯩꯐꯥꯎ ꯑꯁꯨꯛ ꯁꯥꯔꯦ. ꯃꯥ ꯃꯁꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯅꯤ ꯑꯝꯇ ꯈꯜꯂꯣ. ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯇꯠꯊꯈ꯭ꯔꯦ. ꯁꯥꯎꯅꯤꯡꯕ ꯃꯃꯥꯏꯗꯣ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯁꯣꯜꯂꯤ. ꯐꯠꯇꯕ ꯆꯞ ꯃꯥꯟꯅꯩ. ꯌꯥꯔꯣꯏ ꯆꯣꯞꯄ ꯏꯀꯥꯏꯕ ꯑꯗꯨꯝ ꯅꯪꯃꯤꯟꯅꯅꯤ. ꯁꯣꯜꯂꯤꯕꯗꯨ ꯂꯤꯌꯣꯁꯨ ꯇꯥꯏ. ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯅꯤꯁꯤꯒꯤ ꯃꯑꯣꯡꯁꯨ ꯈꯪꯕꯅ ꯃꯥꯁꯨ ꯂꯥꯂꯛꯁꯤꯗ ꯆꯥꯟꯁ ꯇꯧꯁꯤꯜꯂꯛꯏ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ. ꯐꯠꯇꯕꯅꯤ ꯃꯃꯥ ꯁꯥꯕꯤꯗꯨꯅ ꯍꯦꯟꯕꯅꯤꯗ. ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯃꯥꯅ ꯊꯣꯝꯃꯛꯄ ꯅꯨꯡꯗꯨ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯍꯜꯂꯒ ꯊꯣꯝꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯨꯟꯅ ꯌꯦꯡꯉ ꯊꯝꯖꯤꯟꯕ ꯈꯛꯇꯅꯤ. ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯃꯃꯥꯏꯗꯣ ꯇꯞꯅ ꯂꯩꯁꯤꯜꯂꯛꯂꯦ. ꯃꯥꯅ ꯈꯪꯗꯕ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯈꯪꯅꯤꯡꯕ ꯄꯣꯛꯏ. ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯪꯂꯨꯕꯗꯤ ꯉꯝꯗꯕꯅ ꯏꯐꯥ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯦ. ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯤꯌꯣꯗꯣ ꯆꯨꯝꯅ ꯑꯃꯨꯛ ꯐꯝꯈ꯭ꯔꯒ ꯃꯈꯥ ꯇꯥꯔꯛꯏ. ꯅꯣꯏ ꯌꯥꯝꯕꯨꯡꯗꯣ ꯃꯃꯥ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ. ꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯠꯅꯕ ꯍꯣꯠꯅꯩ ꯈꯪꯂꯐꯥꯎ ꯀꯩꯝꯇ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯁꯦ ꯅꯨꯡꯁꯤꯃꯟꯕꯩꯅꯤ. ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯂꯩꯇꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯄꯤꯛꯂꯤ. ꯃꯇꯝꯗꯨꯗꯒꯤ ꯏꯃꯥꯁꯤꯅ ꯃꯥꯕꯨ ꯌꯣꯛꯂꯛꯄꯅꯤ. ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯇꯧꯔꯁꯨ ꯃꯩꯔꯥꯕꯅ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ. ꯑꯗꯨꯕꯨ ꯐꯅ ꯅꯨꯡꯁꯤꯔꯁꯨ ꯊꯥꯖꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪꯕꯨꯁꯨ ꯃꯥꯅ ꯊꯥꯖꯕ ꯉꯝꯗꯕꯅꯤ. ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯆꯠꯈꯠꯇꯨꯅ ꯂꯤꯌꯣꯗ ꯌꯦꯡꯂꯛꯏ. ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯤꯡꯕꯒꯨꯝ ꯂꯤꯌꯣꯁꯨ ꯈꯪꯉꯤ ꯃꯇꯧꯗꯣ. ꯂꯥꯏꯖꯕꯨꯗꯤ ꯌꯦꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯏ. ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯏꯃꯥꯁꯤꯅ ꯄꯥꯏꯔꯝꯕ ꯄꯣꯠ ꯐꯥꯎꯕ ꯁꯣꯛꯄ ꯊꯤꯡꯕ ꯌꯥꯗꯦ. ꯃꯃꯤꯠꯅ ꯐꯥꯎ ꯍꯟꯅ ꯌꯦꯡꯗꯕꯅꯤ. ꯏꯃꯥꯁꯤꯅ ꯁꯤꯜꯂꯒ ꯂꯨꯍꯣꯡꯕ ꯅꯪꯕꯨꯗꯤ ꯀꯔꯝ ꯊꯥꯖꯅꯤ? ꯊꯥꯖꯔꯕꯁꯨ ꯃꯇꯝ ꯆꯪꯂꯤꯁꯤꯅꯤ. ꯅꯪꯅ ꯂꯥꯟꯗꯕꯅꯤꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯔꯤꯕꯁꯤꯅꯤ. ꯃꯣꯏꯒꯤ ꯌꯦꯛꯅꯕꯗ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯜꯂꯤꯕꯅꯤꯅꯦ ꯃꯥꯒꯤꯗꯣ. ꯃꯤ ꯖꯁ ꯇꯧꯕꯗꯤ ꯍꯩꯈ꯭ꯔꯦꯗ. ꯏꯇꯞ ꯇꯞꯅ ꯁꯣꯟꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯂꯤꯌꯣ ꯍꯦꯟꯅ ꯅꯣꯛꯂꯗꯨꯅ ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ ꯈꯜꯂꯣ. ꯃꯕꯦꯝꯃꯅꯤ ꯅꯪꯁꯨ. ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯔꯣꯏ. ꯃꯩꯔꯥꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯁꯨ ꯑꯣꯔꯗꯔꯗꯤ ꯅꯪꯒꯤꯅꯤ. ꯅꯪ ꯄꯪꯒꯅꯨ. ꯃꯇꯨꯡꯗ ꯃꯤꯅ ꯂꯥꯛꯆꯍꯟꯒꯅꯨ. ꯅꯪꯕꯨ ꯂꯥꯟꯅ ꯈꯟꯅꯕ ꯃꯩꯔꯥꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯅꯅꯦ ꯃꯤꯕꯦꯝꯃꯅ ꯊꯥꯛꯂꯤꯕ ꯂꯥꯡ ꯃꯌꯥꯝꯗꯣ ꯀꯥꯇꯤ ꯄꯥꯏꯔꯒ ꯆꯞ ꯊꯜꯂꯣ. ꯕꯥꯕꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯍꯜꯂꯣ. ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯄꯦꯜꯍꯜꯂꯨꯅꯦ. ꯑꯃꯨꯛ ꯂꯨꯁꯤꯟꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯥꯊꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯗꯨꯗ ꯂꯥꯏꯖ ꯃꯃꯣꯟ ꯅꯣꯛꯂꯛꯏ. ꯂꯤꯌꯣꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯇꯞꯂꯞꯅ. ꯏꯕꯨꯡꯉꯣ ꯔꯣꯌꯦꯜ ꯕ꯭ꯌꯨꯇꯤ ꯀ꯭ꯂꯤꯅꯤꯛꯇ ꯆꯪꯉꯣ. ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯄ ꯌꯥꯔꯣꯏ. ꯐꯅꯤ ꯁꯤꯖ.
Wahayduda Leo lona noi maka laamba minog ama. Present time. Sakhang maikhang nabagi wari watai ngahak tawramlaga mahi amuk chaithoknakre. Laizana adok haisingna nokphet mayam mayoknaribado ubada Mitsudadi khwaidau thitle. Maithongna mamon minok noknabo honabada awaba mo oire. Royal Mansion gi maongsi hek changlakpaga hall achauba ama lei. Nakan da awang staircase leiri. Hek mathaktana room singi thong mamangda apakpa jaga kharaga phampham na chingba thaduna lei. Loina na mathaktuda fambada loina uba fangi makhada leiriba sangsardo. Atai makoi kharado magi pithokpa makhada leinaba yaw nakan paringda leptuna wari saba yaw leinari makhoigi sangsar amada. Somdaso ka hena maong tana leiriba mathakki jaga duda mayamdo koiro koina family. Meraba, Liza, Mitsuda, Rocky, Maraktuda Linda su yauri. Press media singdo mahi thokna kibaga. Ngasaidagi nokphet toramba Mitsuda do minoktu chaplipnaga Liza do onsilei. Siza, ai nanga wari saba pami. Liza makutta pairambi sing glass do table da irenzanak thamkre. Aduga nokmi. Hekta habiyo imasi namoda kari takpiningba. Meraba sutari anidugi warido makhutna pairamba wine do thakti thaktana ngahak tapna ungi. Liza da su yingde Mitsuda da su yingde adubo Mitsuda na kari hairakpa haibadudi nagi thong hangduna ngairi. Haina Mitsuda haurai marau tawna. Nangi ngasigi thaongdo yamna soi. Hoi nangna khanglamdaba yai. Royal family gi member na karamba behave tawgani haiba. Adubo nangsa ngangnaba waine. Haitriba singdu haijinaba honade. Loina na nang konungda leibasu nate. Aduga hekta kusi tawduna nang lakani haibagi paw kanadasu piraktana. Hekta laksinbasidi masigumba bebhar yaudaba thawongsidi aikhoi royal family da chatnadini ibema. Mayamdo chap leptuna tumina tai. Liza su tarammi yamunna tai. Adubo Mitsudana aroiba wahai yekhibaduga masu khumlei yam mong hada. Bebhar amaga loinana khumi. Ningthau masagi ayaba yaudana chawkhraba country amagi royal member amabu surprise guest oina tarai changhanbadi yaraga siza aina ipuroibagi ikai khumnaba kanbalakpadi karigi yaroi dabagi maramsu leite imase royal rules haibadudi ruler oiriba yambungna sembani adoga yamungi ruler na ai yamungbu rule torisina aini siza haibagi mo ongdo nomi Maya ka khalap tawna hairei masakne matawne haidorakliba wahidune meraba khangma ngamlaktre makutta pairamba wild glass to fat thangalaga amukta pulap thaksinkhre glass to table da amuk thamkhraga pisum anigi inkhalaga noningbadu khangi anidugi matawduda mangda famliba ahumdudi prok chakle laizagi bebar naptraba wahiduda Mitsuda merabada sauni onsilai nama ibo asuk usitana ngangla phawba Noktuna leithokpa ngamba. Takpi tambidaba mapan thorakano. Nupi waro. Natrabadi royal punishment kayam chawe habise chapchana khangangani. Hanamukti meraba nokpado khangan hanjinre. Chakridu da nga tharaga phamlamba masado chumna phamlaga makhuna table duda nga bai thammai tawraduna Mitsuda bu munna yenglaga. Kanagi ayabana kanada royal punishment pidoriba. Imana khangdabam leire. Royal harido aini. Aigi khatang makhada leibani punishment haibado. Royal punishment haibadudi season fangadaba nate. Mabu se thawaidaba yengliba mi singdubuni royal punishment fangadoriba. Si haidana warobino. Imagi wangna thangatliba telangado ichamchamna aina langdi thadatchabani. Asuk thawai chakpa wahi Mitsuda gi thamoida chain otuna sanabagum thokre. Makeup to the ma Lizabu yam thuna yinglei. Magi maithongdo kamdauri haibagum adubo thokpani nupido Mairambagi wahaiduda pongthokliba haidu oina male chaithokliba masamdo makhunna fat kanthui uriba mataw mayamdo Mitsudadi u mangol ubuga cha manakre maraksida Rocky wangangde magi haunabani mayam yetnabada yaude adubo manungda fatribasi mani haina Mitsudado hoimai hairamda
ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯌꯥꯡ ꯆꯠꯈ꯭ꯔꯦ꯫ ꯔꯣꯀꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯂꯛꯂꯒ ꯃꯩꯔꯥꯕꯗ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯜꯂꯝꯃꯤ꯫ ꯂꯥꯏꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤ ꯂꯤꯟꯗꯥ, ꯃꯩꯔꯥꯕ, ꯂꯥꯏꯖ ꯑꯍꯨꯝꯗꯨꯅꯤ꯫ ꯂꯤꯟꯗꯥꯗꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄꯁꯨ ꯆꯠꯅꯤꯡꯗ ꯂꯥꯏꯖ ꯂꯩꯕꯒꯤ ꯈꯧꯇꯛ ꯆꯨꯁꯥ ꯌꯥꯝ ꯋꯥꯅ ꯐꯝꯂꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯎꯕꯤꯕ ꯅꯠꯇꯦ꯫ ꯂꯥꯏꯖꯗꯤ ꯃꯥꯡꯗ ꯊꯝꯂꯤꯕ ꯆꯥꯅꯕꯗꯣ ꯁ꯭ꯄꯨꯟꯅ ꯄꯥꯏꯈꯠꯇꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯌꯦꯡꯂꯤ ꯃꯇꯧꯗꯣ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯂꯥꯏꯖꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯇꯞꯅ ꯅꯛꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯌꯥꯝꯅ ꯂꯣꯟꯅ, ꯍꯛꯆꯥꯡꯒꯤ ꯊꯋꯥꯏꯒꯤꯅ ꯁꯤꯖ꯫ ꯅꯨꯄꯤꯗꯣ ꯃꯃꯤꯠ ꯄꯩꯁꯤꯜꯂꯛꯏ꯫ ꯄꯨꯔꯥ ꯂꯩꯁꯤꯟꯗꯅ ꯌꯦꯡꯉꯛꯇꯦ꯫ ꯆꯥꯕꯗꯨ ꯆꯛ ꯂꯦꯞꯂꯒ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯪꯒꯤꯠꯇꯣ ꯈꯪꯕꯤꯗ꯭ꯔꯕ ꯑꯉꯥꯎꯕ ꯅꯨꯄꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ, ꯄꯨꯛꯅꯤꯡꯗ ꯂꯣꯠꯇꯨꯅ ꯂꯩꯌꯣ, ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯒꯦ, ꯅꯪꯈꯛ ꯅꯨꯡꯁꯤꯒꯦ, ꯅꯪꯈꯛ ꯉꯥꯎꯖꯒꯦ꯫ ꯁꯥꯎꯔꯛꯂꯦ ꯅꯨꯄꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯔꯤ ꯃꯥꯜꯂꯦ꯫ ꯃꯈꯨꯠꯇꯨꯅ ꯃꯩꯔꯥꯕꯕꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯁꯧ ꯇꯧꯔꯒ, ꯆꯥꯔꯤ ꯊꯛꯏꯉꯩꯁꯤꯗ ꯍꯩꯅꯗꯦꯀꯣ, ꯌꯥꯝꯕꯨꯡꯒꯤ ꯀꯜꯄꯅꯥꯗꯣ ꯑꯩꯅꯁꯨ ꯄꯥꯏꯁꯤꯜꯂꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯇ꯭ꯔꯤꯉꯩꯗꯅꯦ ꯏꯔꯦꯟꯖꯅ ꯊꯨꯞꯂꯒ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯟꯖꯈꯣꯀꯣ꯫ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥꯗꯣ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯅꯣꯛꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯍꯥꯏꯔꯣꯏ, ꯆꯥꯔꯣ, ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯎ, ꯑꯣꯛꯇ꯭ꯔꯁꯨ ꯍꯥꯏꯌꯨ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯀꯟ ꯃꯌꯥꯝꯁꯦ ꯈꯨꯗꯛꯇ ꯆꯤꯀꯟ ꯆꯤꯂꯤ ꯁꯦꯝꯃꯣꯅ ꯌꯥꯊꯪ ꯇꯧꯒꯦ, ꯑꯩꯈꯣꯏ ꯁꯤꯖ ꯑꯣꯛꯇ꯭ꯔꯤꯐꯥꯎ ꯄꯤꯖꯒꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯥꯏꯖ ꯏꯁꯨꯛ ꯁꯨꯛꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ, ꯃꯥꯏꯗꯣ ꯀꯔꯤ ꯇꯩꯔꯛꯀꯦ ꯌꯥꯝꯕꯣ, ꯌꯥꯝ ꯀꯪꯕꯝ ꯇꯧꯔꯦ, ꯔꯥꯁꯤꯗꯣ ꯀ꯭ꯔꯪ ꯂꯥꯎꯔꯦ꯫ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯇꯧꯔꯛꯂꯦ꯫ ꯃꯁꯥꯗꯣ ꯂꯥꯏꯖꯗ ꯆꯪꯁꯤꯜꯂꯞꯇꯧꯅ ꯈꯨꯝꯃꯛꯏ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ, ꯉꯁꯥꯏ ꯅꯪꯅ ꯆꯪꯉꯛꯄꯗꯣ ꯃꯤꯠꯇ ꯑꯗꯨꯝ ꯎ ꯂꯩꯔꯦꯉꯣ, ꯍꯣꯟꯇꯦꯠ ꯑꯣꯏꯔꯦ ꯏꯔꯨꯖꯕ ꯂꯣꯏꯕꯒꯤ ꯚ꯭ꯌꯨꯗꯣ꯫ ꯇꯔꯥꯏ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯂꯥꯏꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ꯫ ꯑꯀꯣꯏꯕꯗꯣ ꯐꯠ ꯌꯦꯡꯂꯒ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨꯅ ꯃꯩꯔꯥꯕꯒꯤ ꯃꯈꯣꯡꯗ ꯆꯕꯦꯠ ꯂꯥꯎ ꯅꯦꯠꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯥ ꯂꯥꯏꯍꯧꯔꯤ꯫ ꯈꯨꯅꯤꯡ ꯋꯥꯡꯕꯤꯗꯨꯅ ꯅꯦꯠꯁꯤꯜꯂꯛꯄꯗꯣ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛꯇꯤ ꯆꯩꯅꯥꯅ ꯉꯥꯎꯏ꯫ ꯃꯥ ꯃꯁꯥꯗꯣ ꯂꯥꯏꯖꯗꯒꯤ ꯀꯔꯝꯅ ꯆꯠꯊꯣꯔꯛꯄ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯗꯤ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯆꯥꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯣ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯝꯕ ꯂꯤꯟꯗꯥꯗꯣ ꯑꯅꯤꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯍꯧꯔꯛꯏ ꯅꯣꯛꯁꯤꯟꯅꯔꯗꯨꯅ, ꯌꯥꯝꯕꯨꯡꯒꯤ ꯏꯅꯝꯁꯤꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤ꯫ ꯈꯣꯟꯖꯦꯜꯗꯨꯗ ꯃꯩꯔꯥꯕ ꯐꯠ ꯌꯦꯡꯂꯛꯏ꯫ ꯃꯥꯗꯤ ꯉꯁꯥꯏꯈꯩꯕꯨ ꯚꯥꯞ ꯑꯣꯏꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯂꯤꯟꯗꯥ ꯐꯝꯂꯝꯕ ꯎꯕꯗ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯅꯣꯛꯂꯒ, ꯃꯦꯔꯤꯠ ꯀꯄꯜ ꯍꯥꯏꯗꯣ ꯁꯤꯅꯤꯅꯦ, ꯅꯪꯁꯨ ꯍꯌꯦꯡ ꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯍꯤꯡꯂꯀꯥꯟꯗ ꯈꯪꯉꯛꯀꯅꯤ, ꯑꯃꯨꯛ ꯈꯠꯅꯅꯤ ꯑꯃꯨꯛ ꯅꯨꯡꯁꯤꯅꯅꯤ꯫ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯁꯨ ꯂꯤꯟꯗꯥꯗꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯋꯥꯍꯩ ꯑꯃ ꯑꯣꯏꯔꯦ꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯝꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯞ ꯇꯧꯔꯝꯂꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ, ꯑꯗꯣ ꯌꯥꯝꯕꯣ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯣ? ꯍꯥꯏꯔꯒ ꯌꯦꯡꯂꯁꯤ, ꯌꯥꯕ ꯌꯥꯗꯕ꯫ ꯂꯤꯟꯗꯥ ꯇꯞꯅ ꯅꯣꯛꯂꯒ, ꯂꯥꯛꯂꯤꯕ ꯗꯦꯠ 10ꯁꯦ ꯁꯤꯗ ꯌꯨꯝꯗ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯕ, ꯑꯩꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃꯒꯤ ꯏꯆꯝ ꯆꯝꯕ ꯄꯥꯔꯇꯤꯅꯤ, ꯑꯗꯨꯗ ꯌꯥꯝꯕꯨꯡꯁꯨ ꯏꯟꯚꯥꯏꯠ ꯇꯧꯖꯔꯛꯀꯦꯅ꯫ ꯋꯥꯗꯨ ꯁꯨꯔ ꯅꯩꯔꯒ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯇꯥꯔꯤ ꯃꯈꯣꯏꯒꯤ ꯋꯥꯗꯣ, ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯤ, ꯌꯦꯡꯂꯛꯇꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯂꯣꯏꯅꯅ ꯃꯩꯔꯥꯕꯒꯤ ꯄꯥꯎꯈꯨꯝꯁꯨ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯄꯥꯛ ꯈꯨꯝꯂꯛꯇꯦ꯫ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ, ꯃꯗꯨ ꯑꯩꯅ ꯍꯥꯏꯔꯒ ꯌꯥꯔꯣꯏꯅꯦ ꯂꯤꯟꯗꯥ, ꯉꯥꯏꯈꯣ, ꯑꯩ ꯑꯌꯥꯕ ꯑꯝꯇ ꯂꯧꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯃꯤ ꯍꯪꯉꯤ, ꯃꯅꯝꯁꯤ ꯑꯉꯥꯡꯅ ꯋꯥ ꯑꯃ ꯍꯥꯏꯔꯤ, ꯅꯪꯕꯨ ꯌꯥꯗꯣꯏꯔꯣ ꯌꯥꯔꯣꯏꯗꯧꯔꯤꯔꯣ? ꯊꯋꯥꯏ ꯇꯥꯅ ꯆꯥꯔꯤꯕꯗꯣ ꯅꯝꯗꯅ ꯍꯦꯛ ꯊꯨꯒꯥꯏꯕꯤꯔꯦ꯫ ꯂꯤꯟꯗꯥꯒꯤ ꯃꯇꯧꯃꯛꯅꯤ꯫ ꯂꯥꯏꯖꯗꯤ ꯈꯣꯏꯗꯧ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥ ꯃꯩꯔꯥꯕꯗ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯄꯥꯏꯔꯤꯕ ꯁ꯭ꯄꯨꯟꯗꯣ ꯐꯠ ꯊꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯗ ꯃꯤꯠꯆꯤꯅꯐꯥꯎ ꯌꯦꯡꯂꯝꯗ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯕꯨ ꯌꯦꯡꯂꯝꯗ ꯅꯨꯄꯥꯗꯣ ꯂꯤꯟꯗꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯊꯥ ꯁꯥꯔꯞ ꯇꯧꯅ, ꯇꯥꯟ ꯀꯥꯏꯈ꯭ꯔꯦꯗꯀꯣ ꯂꯤꯟꯗꯥ ꯏꯕꯦꯝꯃ, ꯁꯤꯖꯁꯤ ꯅꯝꯗꯅ ꯍꯦꯛ ꯁꯥꯎꯍꯜꯂꯦꯗꯅ꯫ ꯋꯥꯗꯨ ꯍꯥꯏꯅ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯈꯤꯗꯨꯅ ꯂꯥꯏꯖꯅ ꯆꯠꯄ ꯃꯥꯏꯀꯩꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯦ꯫ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯣꯀꯦꯠꯇ ꯍꯨꯝꯂꯗꯨꯅ꯫ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯁꯛꯇꯝ ꯀꯥꯏꯔꯤ ꯂꯤꯟꯗꯥ, ꯑꯁꯥ ꯍꯥꯏꯕꯕꯨ ꯎꯗ꯭ꯔꯕꯒꯨꯝ ꯐꯥꯎꯍꯜꯂꯤ, ꯃꯥꯒꯤ ꯃꯐꯝ ꯂꯩꯇ꯭ꯔꯕꯒꯨꯝ ꯈꯜꯂꯦ꯫ ꯃꯈꯨꯠ ꯃꯁꯥꯗꯣ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯑꯅꯤꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯂꯩꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯔꯣꯀꯤꯅ ꯇꯣꯟꯕꯨ ꯊꯤꯔꯤ꯫ ꯂꯣꯟꯅ ꯄ꯭ꯂꯥꯟ ꯁꯤꯟꯗꯨꯅ ꯇꯣꯟꯕꯨ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯄꯨꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯇꯣꯟ ꯂꯩꯔꯝꯗ꯭ꯔꯦ꯫
Mataududa ka khuding changduna tonbu thiba hori. Ma mathanda oiba yaraktabana guardsingdu thadokli. Adubu ton fangdre. Mataududa Rocky taxi soli. Nangbudi lemna thabra yeng. Sonjabatan mangairi silamba asapumna makaikre. Magi honaba yaya lauda lona sinbani. Adubu makrabada arimbu oire. Somda mansion adugi thangnabada lairiba guest house da ton lotuna lairi. Magi manakta Robert sufamli. Tongi pakhatpa matauda Robert wakan nangangdi. Adubu sawganu haibadi ngamdabana chairi khonjal khara taptharaduna. Rocky si kaya mo nungsibagino. Nang naman hari kuding yari sa. Ngasi so ay na nang buuramdradi mayabagi mingsati pungloy loyre. Ado wakal yaw daba. Ton su kapli penda na kumi. Ay su pamnam gani kan bro. Ay buyaning nam gani kan bro. Magi lamchat khang na ay ngonda tay na rin sa kay gino. Ay su thamay sina pamdi. Ngaranga ting madalak to na ay butap to na kiyali. Haying magaloy na na. Mapamamada chato na. Yamung mayrabagi Arun manang Bini hayo. Press media mayamgi mamangda. Hay kadabani. Maduna trabati. Lainung sida ay bumay thado na hat kani ay. Ay sumine. Ay siningdi. Wahi singno hay na ton hen na kapthoragle. Mataududa amuk sunungay ti Robert. Magi sumaralay ti khang na chay bani. Kalak khamban ba amasu yaw na. Makata na chaysin kidre. Madugi mahod wakal kaya makanli. Tumin na laythokpadi yaroy daba maram oibana ma mayrabaga wari saraga chap chabi ama khanaragi haiduna chap yung na lepkre. Khanliba wakhalduna masado tapna thadorakpada. Nakanda famlaga kaplibi mabu amu urai. Kaplibado ubada thamoida ka hina nungaitaba ihula amana tattana kai haurai. Adubo karam changsilaga themlugani. Upai leitabana tumini yengduna hairei. Yumjasi, ay tinbirage. Lambida kaino asapot limbirage. Themini tawrido ton kaplambado chapleplaga sauna laurai. Ay bu angang masaro. Achapot pizaraga themba yabro aise. Nangna kai ka phalaga. Si haiduna mamaidu khumlaga amukap thoragle. Mataududa Robert mathasana makhunna masamdu paishilagale. Thempam khangda khoirang khoi sauna na sole. Lan mayamda khoi lubasidi nupi kappa themba oiram yadana.